Nasi thauram masida sizinajariba number 7005707808 hairiba number asida call tawbiduna apamba isai sakpagi khudong chaba wahong radio gi mic degi thamjari muktangana ningsing jage 7005707808 hairiba number asida call tawbiduna adongi apamba isai sakpagi khudong chaba thamjari Amugtanga number lautok sage 7005707808 hairiba number ashida call tawbiu. Hello. Hello. Taram nokchari ming laifam haibiu. Mangbal dai mamani. Mamani jam toide ko. Namu bata sang tore ne. Oh, mangbal dai mamani ne. Oi kari sai sakpi doi no ima. Oh, nabi palagi. Ngahan saki badugi mati ama makha mati itu salake. How biro? Tumni satu rene phone number sida thaba kusu de tum lai de yana karan ku sida. Haurage ko. How biro? Girata zani dhani thara thara kaapte zakira somano puri dekhi jamaka बोल जा नहीं गुनी प्रेम विकास स्वभाविका गिरत जाए धरे थर थर कांपते जो प्राणों नाथों कंधे रिहो कोरी बंधे रखो रखो बंशी धारी मुझे तो बोला जाते जो प्राणों नाथों कंठे जिहो कोरी बंधे गिरत जाने धने थर थर कांपे रोल विलंब कोरो को डोल विलंब दासी जान विलंब कोरो को डोल विलंब बोलो संजरगे Tagachari mamani yam nungsiba isai ni pala isai palagi isai khudol tambiramba haingai laitana thagat ba phongdok chari tharamasda saru yabiba. Thank you. Makha tarakpa caller da khudong ja bijagi thamjariba number screen da sulai jare 7005707808 adu ningsing jaba amana koi yaripok sipai laikai gi chekongbam purnima amtang pau phawira gadi nungai ne koi koina chatpagi do koi yaripok sipai laikai sta bane ado koi pau phawna na ba number amata lai try tare aduna koi thi jaba do su phangdre aduga koi number sida 707808 na loiba koi gi of sei khanbagi number sizina jariba number sida koigi WhatsApp da message amutang thabira agati nungai ne tabi basingna so pau pibiu koigi koina chatpa thoram akoi haujara gani aduna
ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯩꯈꯣꯏꯒꯤ ꯆꯦꯗꯨꯗꯁꯨ ꯅꯝꯕꯔꯁꯤ ꯏꯕꯤꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯤꯡ ꯄꯤꯁꯜꯂꯛꯄꯒꯤ ꯆꯦꯗꯨꯗ ꯃꯤꯡ ꯄꯤꯁꯜꯂꯛꯄꯒꯤ ꯆꯦꯗꯨꯗ ꯅꯝꯕꯔꯁꯤ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯃꯃꯝꯇꯪ ꯏꯕꯤꯔꯒꯗꯤ ꯏꯕꯁꯨ ꯌꯥꯎꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯔꯤꯕꯁꯤꯡ ꯏꯕꯤꯔꯛꯄꯁꯤꯡꯗꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯏꯕꯤꯔꯛꯇꯕꯁꯤꯡꯗꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯄꯥꯎ ꯐꯥꯎꯅꯕꯝ ꯂꯩꯇ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯀꯛꯆꯤꯡꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯃꯦꯝꯕꯅꯦꯕꯀꯣ ꯃꯤꯁ ꯃꯦꯗꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯅꯣ ꯑꯩ ꯏꯁꯩ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯦꯗꯥꯝꯗ ꯀꯩꯅꯣꯝꯇꯪ ꯍꯪꯖꯒꯦꯅ ꯇꯧꯕ ꯀꯔꯤ ꯍꯪꯕꯤꯒꯗꯣꯏꯅꯣ ꯀꯩꯅꯣꯅꯦ ꯑꯩꯗꯣ ꯉꯍꯥꯟꯗꯣ ꯐꯪꯁꯟ ꯅꯨꯃꯤꯠꯇ ꯑꯩ ꯗꯣꯅꯔ ꯌꯥꯎꯖꯔꯝꯃꯦꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯃꯃꯨꯛ ꯌꯥꯎꯒꯦꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃ ꯑꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯒꯦꯅ ꯍꯥꯏꯕꯀꯣ ꯂꯥꯛꯄꯤꯔꯣ ꯏꯃꯥ ꯁꯤꯗꯩꯗ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯌꯥꯎꯔꯁꯤ ꯑꯣ ꯑꯗꯨꯅ ꯐꯔꯗꯣꯏꯔꯥ ꯑꯗꯨꯅ ꯐꯔꯅꯤ ꯏꯁꯩ ꯍꯧꯕꯤꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯑꯣꯏꯗꯤ ꯀꯩ ꯅꯨꯃꯤꯠꯇꯅꯣꯃ ꯂꯥꯛꯑꯒꯦ ꯑꯩ ꯑꯧ ꯄꯥꯎ ꯑꯧ ꯑꯗꯨꯝ ꯐꯥꯎꯔꯛꯑꯒꯦ ꯎꯝ ꯄꯥꯎ ꯐꯥꯎꯕꯗꯨꯗꯤ ꯀꯔꯝꯕ ꯅꯝꯕꯔꯗ ꯐꯥꯎꯗꯣꯏꯕ ꯏꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯥ ꯑꯩ ꯏꯁꯤꯟꯖꯦ ꯍꯧꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯐꯥꯎꯕ ꯌꯥꯅꯤ ꯁꯥꯔꯗ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯁꯥꯔꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯝꯒꯤ ꯅꯝꯕꯔꯗꯨꯗ ꯅꯠꯇꯕ ꯃꯩꯗꯣ ꯑꯇꯩꯗꯣ ꯄꯥꯏꯗꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯏꯃꯥꯒꯤ ꯅꯝꯕꯔꯁꯦ ꯑꯩ ꯁꯦꯚ ꯇꯧꯁꯟꯖꯔꯒꯦ ꯏꯃꯥꯗ ꯑꯩ ꯄꯥꯎ ꯐꯥꯎꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯏꯃꯥꯒꯤ ꯏꯆꯦ ꯍꯌꯦꯡ ꯃꯤꯡꯗꯣ ꯅꯣꯡꯃꯥꯏꯊꯦꯝ ꯀꯔꯤ ꯍꯥꯏꯕꯤꯕ ꯃꯦꯝ ꯍꯥꯏꯕ ꯅꯣꯡꯃꯥꯏꯊꯦꯝ ꯃꯦꯝꯃꯀꯣ ꯀꯛꯆꯤꯡꯗꯒꯤ ꯑꯥꯎ ꯑꯩ ꯅꯝꯕꯔꯁꯦ ꯑꯗꯨꯗꯤ ꯏꯃꯥ ꯏꯁꯩ ꯍꯧꯕꯤꯔꯣ ꯍꯧꯔꯒꯦ ꯍꯧꯔꯒꯦꯀꯣ ꯍꯧꯕꯤꯔꯣ इमागी कान्हाई हौगलो थेंगले मतम इमागी कान्हाई हौगलो थेंगले मतम ब्रजबासी सिंगना संबेसना होइदुना ब्रजबासी सिंगना संबेसना होइदुना नंगु हौबलाग्ले संसेनबा नंगु हौबलाग्ले संसेनबा इमागी कान्हाई हौगलो थेंगले मतम नंगीदमग योमले इमाना ननी मखो नंगीदमग योमले इमाना ननी मखो येनदुना सामिनो नपीजा सिंगा शुक्लब उमंगनी येंगना तिंखंग लैबनी शुक्लब उमंगनी येंगना तिंखंग लैबनी थादोंगननु नखोइना सेन इमागी कान्हाई हौगलो थेंगले मतम पिगला बनंगना संसेन बचतखी बदा पिगला बनंगना संसेन बचतखी बदा वाद बंगमदे इमागी वाखल मालेम सिनमम रिंगै हलौ को कान्हाई मालेम सिनमम रिंगै हलौ को कान्हाई ngairamgi thongalda imana imagi kanhai haugalu thingle matam brajabasi singna sambisana hoiduna nangbu haubalagle chansenba नंगु हौबलाग्ले संसेनबा
ꯅꯪꯕꯨ ꯍꯧꯕ ꯂꯥꯛꯂꯦ ꯁꯟꯁꯦꯟꯕ Miss loire loire. Thagachari madam yam fazana saktok pire haningai laitana thagat phongdokchari ima da ai pawdum phaujarage thagachari haningai laitana No yawning badu khara kano tawji pabung amjo haibani. Hoi punna dum lak minaro pa phaujarage thagachari makhatarap caller laukhatringai da muisai mate ma khudol tamjage awa ba hingi amamba koktuna isai khudol tamjage mayam puna taminase Awabang ahingi amamba koktuna ning tambagi numit torakli mangda Awabang ahingi amamba koktuna ning tambagi numit torakli mangda Habang napon sini tabag jilhauti pade wada nabo bada punsigi lan phamda ai khoi na kanabo kirugani humang na chotlaba mai thonga loina na sara banung shada laurang shuriba na khoi gi hona jaman mahayalo Siya hinglili numit aman jab khare samlang punsillo devi samlang punsillo devi May nampay duna Thupirak lo pale puibi pumnama May nampay duna Thupirak lo pale puibi pumnama Akhang kan bagi hijit na Kwang jit machilang biro Na pari Awabang ahingi
ꯊꯥꯒꯠꯆꯔꯤ ꯏꯁꯩꯁꯤꯃ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯉꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯂꯩꯕꯤꯔꯤꯕ 90.0 ꯃꯦꯒꯥꯍꯔꯠꯁꯇ ꯁꯟꯗꯣꯛꯆꯔꯤꯕ ꯍꯣꯝ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯌꯣꯁꯅꯥ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯈꯪꯕꯤꯔꯝꯃꯦꯀꯣ ꯌꯥꯝ ꯈꯪꯖꯩꯌꯦ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯏꯆꯥ ꯏꯕꯦꯝꯃ ꯎꯝ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯀꯩ ꯏꯁꯩꯅꯣ ꯂꯥꯟꯊꯣꯛꯄꯤꯗꯣꯏꯁꯤꯕꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤꯀꯣ ꯁ꯭ꯄꯤꯀꯔ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯌꯥꯗꯨꯗ ꯑꯝꯇ ꯈꯤꯇꯪ ꯊꯥꯡꯖꯟꯕꯤꯌꯨ ꯐꯣꯟꯗꯣ ꯍꯧꯅ ꯇꯥꯅꯕ ꯍꯣꯏ 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 ꯁꯛꯆꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯍꯧꯕꯤꯔꯣ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯅꯣ ꯃꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯤꯡꯖꯕ ꯀꯌꯥ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯠꯈꯤ ꯇꯔꯥ ꯅꯨꯡꯁꯤꯔ ꯊꯋꯥꯏ ꯅꯪꯅ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗꯅꯣ ꯃꯥꯟꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯅꯣꯡꯃ ꯁꯤꯔꯒ ꯂꯣꯏꯔꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯅꯩꯍꯠꯄꯤꯔꯝꯂꯒ ꯑꯇꯣꯟꯕꯁꯤꯡꯕꯨ ꯅꯣꯛꯂꯤ ꯀꯅꯥꯅ ꯃꯤꯀꯞ ꯇꯥꯔꯒ ꯊꯃꯣꯏ ꯄꯦꯟꯅ ꯅꯤꯡꯖꯕ ꯀꯌꯥ ꯄꯥꯡꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯠꯈꯤ ꯇꯔꯥ ꯅꯨꯡꯁꯤꯔ ꯊꯋꯥꯏ ꯅꯪꯅ ꯉꯁꯤ ꯎꯅꯔꯤꯕ ꯑꯩꯈꯣꯏꯁꯦ ꯈꯪꯗꯦ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯂꯒꯕ ꯂꯣꯏꯖꯔꯒꯦ ꯏꯆꯥ
थागतचरी पुमनमकपु थौरमसदा सरुक याबिरिबा तोंगान तोंगानबा प्लेटफॉर्म सिंगदा मजेंग ताबिरिबा पुमनमक थैंक यू इमा योसना तोंबी याम फजरबा इसैमा कदल तंबिरंबा मतंगी कॉलर दा खुदोंजा बिजगे लेबिरिबा पुमनमकपुसु तराम नोकचरी हेलो Good afternoon, madam. Taram nokchari minglai from Highview. I Penthadagi Moyan came over, madam. Sorry, move taram nokchari. He was a hum now on a set by saying, put him to How biro? Howjeragi. Kong Bada Wareda Nungshigi Maisa Karamna Kokani. Maisak se hangbada wareda nungsigi maisak karamna kokani maisak se kokna pa taklam ko nang namigi oina chatingai nang namigi oina chatingai nungsiba sunangna tambi bai kaina ba sunangna taklam ko nungsiba sunangna tambi bai kaina ba sunangna taklam ko kanglaba lai kanglada Mitki pina kaidau dage kanglaba lai kanglada pina kaidau dage hangbada wareda nungsigi maicha karamna kokani maichak se Maisak se kokna pa taklam ko nang namigi oina chatingai nang na tiramba nungsigi laichal singna nang na tiramba nungsigi laichal singa ngasiti mai cha karigi airuba nungsiba kainaba asukwa base khangbada wareda nungsigi maicha Maisak se kokna pa taklam ko nang namigi oina chatingai nang namigi oina chatingai Ram Suram Sundara Thagachari isai fazaraba isai makudol tambiramba haningai laitana thagatwa phongdokchari makha tarakpasidi isai matang kadol tamjage Ashumna oirakani kayada nungairaba ngasi
ꯌꯦꯡꯅꯤꯡꯉꯤ ꯂꯩꯀꯣꯜꯒꯤ ꯐꯖꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯂꯩꯀꯣꯜ ꯈꯨꯗꯤꯡ ꯄꯨꯕꯤꯌꯨ ꯌꯦꯡꯅꯤꯡꯉꯤ ꯂꯩꯀꯣꯜꯒꯤ ꯐꯖꯕ ꯑꯩꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩꯔꯥꯡ ꯒꯨꯂꯥꯞꯁꯤ ꯊꯦꯠꯄꯤꯌꯨꯅꯦ ꯑꯩꯒꯤ ꯁꯝꯂꯥꯡꯂꯛꯇ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯈꯟꯖꯒꯦ ꯀꯅꯥ ꯈꯪꯍꯟꯗ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯁꯦ ꯈꯜꯂꯨꯗꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯁꯦ ꯅꯪꯒ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗ ꯑꯁꯨꯝꯅ 이반이 꼴미나바세 난가 한바 운나바시다 아숨나 이반이 꼴미나바세 할로데 아숨나 오이라까니 가야다 누가이라 방아시세 할로데 아숨나 오이라까니 가야다 누가이라 방아시세 할로데 아숨나 오이라까니 가야다 누가이라 방아시세 타겟자리 Makatarap ko lalo ko chagi hello. Hello, good evening, Miss. Taram nok chari ming life from Highview. Yes, I Mahendra Mutung Miss Sikhum Bazar lagi. Sir Mahendra taram nok chari kari isay lan thok pi ka toino. Yes, isay mo kalsung si satu di kau re mo ko. Sai ni nam ne ro. Kay matien ko mari matung tam jar ke. Hoy ha ubiro. Dhruv taragum ngalambiyo apai balai silgum mangkibi nindra pamelgum letlambiyo lamlan bakkanagi oy kabi kainaraga no pangambi kainaraga no pangambi nang bukaram lilibage ningsinglatle nahaw na ngasi ano ba sahina lapada kabal para ahinsida ay githabal mga banate sana binang na thongalana sathibanumito yenjabani pirang nate sinthariva longnam bithamoy dugi saithene dhruva taragum ngalambiyo apai balai silgum mangkibi lendra pamilgum letlambiyo lamlan bakkanagi oy kabi. Yes, matek mo singaga. Thagat chari Dhruva taragum ngalambi say si kudol tambiram bahay ni ngay litana thagat pa fong thok chari. Makatarap po do caller mamula ko chagi hello. Hello, Miss. I bring me down by home. Same as a How biro? Oh, Miss, oh, yeah. Sarai pimal selibi lai bhakti bini imadi sarai pimal selibini lai bhakti bini imadi उसे माना
ꯅꯩꯍꯠꯄꯤꯔꯕꯤ उसे माना नैहत्पीरबी उसे माना नैहत्पीरबी उसे माना नैहत्पीरबी जरै फिमल सेलिबी लाइबक थिबिनी इमादी लाइबक थिबिनी इमादी करिगी काउथोगली इमाना नपारी नमो कया कयाना करिगी काउथोगली इमाना नपारी नमो कया कयाना अहिंग मिंगसेल खांगदुना उरावारता यारेग्लीबा अहिंग मिंगसेल खांगदुना उरावारता यारेग्लीबा उसे माना नैहत्पीरबिनी उसे माना नैहत्पीरबिनी ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯏꯕ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯏꯕ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯄꯔꯥ ꯇꯝꯕꯤꯕ ꯇꯩꯊꯣꯛꯈꯤꯅꯤ ꯃꯥꯒꯤ ꯃꯤꯠꯂꯨꯄꯤꯔꯥ ꯑꯆꯧꯕ ꯄꯔꯥ ꯇꯝꯕꯤꯕ ꯇꯩꯊꯣꯛꯈꯤꯅꯤ ꯃꯥꯒꯤ ꯃꯤꯠꯂꯨꯄꯤꯔꯥ उसे माना नैहत्पीरबिनी उसे माना नैहत्पीरबिनी जरै फिमल सेलिबी लाइबक थिबिनी इमादी लाइबक थिबिनी इमादी मिस लोइजर हंदकी कराओके कंपटीशन से यावरोइद्रो इता प्रेमिता यावदोइने मिस यावदोइने रेडी लेरबो रेडी लेरे रेडी लेरे आव आइदि लेबांग बिसा याम पामजे दंतकी याहौदबा यादे यावगदमनी यावदब यादे जिथानंदब यापोदेको थागचरे या फजना सक्तोकपिरे मखा तारपो गोलरदा खुदोंग जाबा पिजगे थमजरीबा नंबर 7005707808 हाइरिबा नंबर सिदा कॉल तौबिदुना अदोंगे अपाम्बे से सकपै खुदोंग चाबा वाहोंग रेडियोगी माइकेदगी थमजरी हेलो हेलो तराम नौचरी मिंग लेफम हाइबियो मिस आई थांगै मनदै अइंबी मैडम अइंबी तराम नौचरी करी सही सकपिगदोइनो मैडम आई सही मतें खक्तंग सलके सा जेम्स की खंजेल दगी ओइना होय होय मतम कुइना थादोबनिना याम सांग सकपदि ngamjero हौबिरो मैरी थोकना चाकलाकले थमोय नुंदा नखुद माकता हंजिन हंजिन चोरंबा मैरी से मुथत पांगमदना थमोयदा मुथत पांगमदना थमोयदा मैरी थोकना मिस निना लोइसनजरगे सैते काउथोखरे कुइमंदन होय थागचरी मते मकुदोल बिरम बाहिनिंगाय लेदना थागतबा फोंदोकचरी मतंगी कॉलर द खुदोंग चाव पिजगे
ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ. ꯍꯜꯂꯣ. ꯍꯜꯂꯣ ꯃꯤꯁ. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯁꯥꯔ ꯃꯤꯁ ꯑꯩ ꯍꯩꯔꯣꯛ ꯄꯥꯠ 2 ꯊꯣꯡꯆꯣꯝ ꯂꯩꯀꯥꯏꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ ꯁꯕꯥꯆꯟꯗ꯭ꯔ. ꯁꯥꯔ ꯁꯨꯕꯥꯆꯟꯗ꯭ꯔ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯒꯗꯣꯏꯅꯣ? ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃꯇ ꯁꯨꯝ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦꯅ ꯃꯤꯁ. ꯃꯤꯁ ꯍꯧꯖꯔꯒꯦ. ꯍꯧꯕꯤꯔꯣ. ꯉꯥꯏꯔꯝꯒꯦ ꯂꯥꯛꯎꯀꯣ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟꯗ, ꯊꯋꯥꯏꯅ ꯆꯦꯛꯂꯥ ꯑꯣꯏꯅ ꯈꯣꯡꯂꯗꯨꯅ ꯃꯄꯣꯛꯇꯨꯃ ꯂꯣꯏꯔꯒ ꯉꯥꯏꯗꯅ ꯄꯥꯏꯔꯛꯎ ꯊꯋꯥꯏꯒꯤ ꯑꯔꯦꯜꯐꯝ ꯈꯝꯅꯨꯡ ꯂꯩꯀꯣꯜꯗ, ꯊꯋꯥꯏꯒꯤ ꯑꯔꯦꯜꯐꯝ ꯈꯝꯅꯨꯡ ꯂꯩꯀꯣꯜꯗ ꯉꯥꯏꯔꯝꯒꯦ ꯂꯥꯛꯎꯀꯣ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟꯗ. ꯑꯃꯪꯕ ꯅꯣꯡꯍꯧꯒꯤ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯔꯛꯇ ꯎꯐꯦꯠ ꯀꯥꯐꯦꯠ ꯇꯔꯪ ꯏꯍꯧꯔꯤꯕ, ꯌꯦꯡꯉꯨ ꯑꯍꯤꯡ ꯈꯨꯗꯤꯡ ꯊꯥꯋꯟ ꯃꯩꯔꯥꯜꯂꯛꯇ ꯅꯤꯡꯉꯝꯗꯅ ꯂꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯝꯅꯤ, ꯅꯤꯡꯉꯝꯗꯅ ꯂꯣꯏꯈ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯝꯅꯤ. ꯉꯥꯏꯔꯝꯒꯦ ꯂꯥꯛꯎꯀꯣ ꯕꯩꯇꯔꯅꯤ ꯇꯣꯔꯕꯥꯟꯗ. ꯃꯤꯁ ꯃ꯭ꯌꯨꯖꯤꯛ ꯌꯥꯎꯗꯕꯅꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ ꯁꯥꯔ, ꯌꯥꯝ ꯐꯖꯅ ꯁꯛꯇꯣꯛꯄꯤꯔꯛꯑꯦ. ꯃꯊꯪꯒꯤ ꯊꯦꯡꯛ ꯌꯨ. ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ. ꯊꯝꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯄꯥꯝꯕ ꯏꯁꯩ ꯁꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ. ꯍꯜꯂꯣ. ꯍꯜꯂꯣ. ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯁꯣꯔꯣꯛꯄꯥꯟꯗꯒꯤ ꯊꯣꯏꯅꯨꯅꯦ ꯃꯤꯁ. ꯃꯦꯗꯥꯝ ꯊꯣꯏꯅꯨ, ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯀꯔꯤ ꯏꯁꯩ ꯁꯛꯄꯤꯒꯗꯣꯏꯅꯣ? ꯍꯜꯂꯣ. ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ. ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯁꯣꯔꯣꯡꯄꯥꯟ ꯃꯤꯁ. ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯅꯨ ꯀꯧꯋꯦ. ꯑꯃꯨꯛꯄꯨ ꯁꯛꯇ꯭ꯔꯤꯌꯦ ꯁꯤꯁꯦ. ꯑꯃꯨꯛꯇ ꯉꯁꯤꯅ ꯁꯛꯇ꯭ꯔꯤꯌꯦ. ꯑꯍꯥꯟꯕꯅꯦ. ꯃꯦꯗꯥꯝ ꯊꯣꯏꯅꯨ ꯑꯍꯥꯟꯕꯅꯤ. ꯀꯝꯂꯥ ꯀꯊꯛ ꯊꯛꯅꯤꯡꯇ꯭ꯔꯣ? ꯅꯤꯛꯑꯦ, ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯂꯧ ꯄꯦꯡꯖꯔꯒ ꯅꯤꯛꯑꯦ. ꯇꯧꯕꯅꯤ ꯃꯤꯁ. ꯑꯗꯨꯗꯤ ꯂꯧ ꯄꯦꯡꯃꯤꯟꯅꯔꯤꯕꯁꯤꯡꯗꯨ ꯑꯗꯨꯏꯗꯨꯅ ꯈꯣꯡꯗꯣ ꯅꯥꯀꯟ ꯑꯃ ꯐꯥꯍꯜꯂꯣ, ꯅꯥꯀꯟ ꯑꯃꯅ ꯑꯃ ꯄꯥꯏꯍꯜꯂꯣ, ꯍꯣꯏ ꯑꯗꯨꯏꯗꯨꯒ ꯁꯛꯂꯣ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯔ ꯈꯪꯗꯦ. ꯑꯗꯨꯅꯤ ꯍꯣꯔꯦꯟ ꯏꯁꯩꯗꯤ ꯍꯩꯕꯗꯤ ꯅꯠꯇꯦ ꯃꯤꯁ, ꯑꯃꯨꯛꯄꯨ ꯁꯛꯇꯕꯅꯤꯅꯀꯣ. ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯌꯥꯝꯅ ꯍꯩꯕꯗꯤ ꯅꯠꯇꯦ. ꯑꯗꯨ ꯁꯛꯄ ꯍꯧꯔꯗ ꯌꯥꯔꯗ꯭ꯔꯥ ꯃꯤꯁ? ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯕꯤꯔꯣ. ꯌꯥꯗ꯭ꯔꯤꯌꯦ? ꯌꯥꯔꯦ, ꯍꯧꯕꯤꯔꯣ. ꯌꯥꯔꯦ ꯍꯥꯏꯁꯤꯗꯤ. ꯁꯛꯑꯒꯦ. ꯅꯨꯡꯁꯤꯗꯔꯥ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥ, ꯅꯨꯡꯁꯤꯗꯔꯥ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥ, ꯀꯝꯅꯤꯡꯗꯔ ꯌꯦꯡꯉꯨ ꯎꯔꯒ ꯊꯣꯏꯅ, ꯅꯨꯡꯁꯤꯗꯔꯥ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥ. ꯐꯅꯦꯛ ꯈꯣꯏꯗꯧ ꯁꯦꯠꯂꯤꯉꯩ, ꯀꯔꯤ ꯀꯥꯎꯔꯦꯅꯦ, ꯄꯥꯈꯠꯂꯦꯃꯤ ꯌꯥꯝꯅ. ꯅꯨꯡꯁꯤꯗꯔꯥ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥ, ꯀꯝꯅꯤꯡꯗꯔ ꯌꯦꯡꯉꯨ ꯎꯔꯒ ꯊꯣꯏꯅ, ꯅꯨꯡꯁꯤꯗꯔꯥ ꯌꯦꯡꯉꯨ ꯎꯆꯥꯟꯒꯤ ꯃꯩꯔꯥ. ꯃꯤꯁ ꯁꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯟꯖꯔꯒꯦ, ꯀꯝꯂꯥꯡ ꯅꯤꯛꯄꯅꯤꯅ ꯌꯥꯗ꯭ꯔꯦ.
थागतसरी नुसीदर येंगो उसानगी मैरा याम फजै yang nu gol mai gi sai khudol dam biramba hani ngai leitana थागतसरी isai matanga khudol dam jage aduga collar ama ani dang galaw ka charaga thauram solution jage kariги kau thokli imana na pari namo kaya kaya na karigi kau thokli imana na pari namo kaya kaya na ahing mingshil hang duna
ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯆꯔꯩ ꯐꯤꯃꯜ ꯏꯁꯩ ꯃꯁꯨ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯣꯂꯔ ꯑꯃꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯗꯤꯃꯣꯇꯥꯅꯦ ꯃꯤꯁ ꯎꯝ ꯏꯁꯩꯁꯦ ꯍꯩꯕ ꯍꯩꯇꯕ ꯊꯧꯔꯝꯁꯤꯗ ꯌꯥꯎꯖꯅꯤꯡꯕꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯁꯦꯔꯥꯅ ꯇꯧꯖꯔꯛꯄꯅꯦ ꯃꯤꯁ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯈꯤꯇꯪ ꯍꯧꯍꯟꯕ ꯌꯥꯕꯤꯗ꯭ꯔꯕ꯭ꯔꯥ ꯐꯣꯟꯁꯦ ꯌꯥꯔꯕ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯕꯤꯔꯣ 이마기 이붕어 타와이기 마니 로이당 꾸이레다 라따바윤다 카무사나 레이팍다 사나바 세키바 와리니 이마기 페이라 따진다 이마기 페이라 따진다 홈랑 일라게 라로가바 이마기 이붕어 타와이기 마니 미스 마텍신 딱사게다 ꯊꯥꯒꯠꯆꯔꯤ ꯃꯇꯦꯛꯇꯪ ꯁꯛꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯈꯥ ꯑꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯥꯏꯕꯛ ꯐꯕ ꯐꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯑꯁꯤꯒꯤ ꯏꯁꯩ ꯁꯛꯅꯁꯤꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯔꯕꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯅꯣꯡꯃꯥꯏꯊꯦꯝ ꯁꯣꯚꯥꯆꯟꯗ꯭ꯔ ꯁꯔꯕꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯩꯁꯛꯄꯤ ꯑꯣꯏꯔꯝꯂꯦ ꯁꯩꯁꯛꯄꯤ ꯑꯣꯏꯗꯦꯀꯣ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯥꯏꯕꯛ ꯐꯔꯕꯤ ꯑꯣꯏꯔꯦꯀꯣ ꯑꯔꯣꯏꯕ ꯀꯣꯂꯔꯅꯤ ꯑꯗꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯃꯤꯁ ꯉꯁꯥꯏꯗꯒꯤ ꯑꯣꯠꯆꯕꯅꯦ ꯍꯧꯖꯤꯛꯇ ꯐꯪꯉꯦ ꯑꯩ ꯕꯤꯁꯅꯨꯄꯨꯔ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯀꯣꯏꯖꯝ ꯔꯟꯗꯣꯅꯤ ꯃꯦꯗꯥꯝ ꯔꯟꯗꯣꯅꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯟꯗꯣꯅꯤꯁꯤ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯍꯟꯗꯛꯇꯤ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯦꯗꯥꯝ ꯀꯔꯤ ꯏꯁꯩ ꯂꯥꯟꯊꯣꯛꯄꯤꯒꯗꯣꯏꯅꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯃꯤꯁꯅ ꯁꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯏꯁꯩꯗꯣ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯆꯔꯛꯀꯦ ꯍꯣꯏ ꯍꯧꯕꯤꯔꯣ ꯃꯤꯁ ꯑꯩ ꯂꯧꯕꯨꯛꯇ ꯀꯩꯅꯣ ꯇꯧꯖꯔꯤꯕ ꯂꯧ ꯄꯦꯡꯕꯅꯦ ꯑꯗꯩꯗ ꯃꯤꯁꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯔꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇꯧꯔꯛꯄꯅꯦ ꯐꯪꯉꯦ ꯗꯥꯎ ꯌꯥꯔꯦ ꯍꯣꯏ ꯍꯪꯖꯔꯛꯑꯒꯦ ꯍꯧꯕꯤꯔꯣ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯣꯛꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯃꯥꯡꯗ ꯑꯋꯥꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯀꯣꯛꯇꯨꯅ ꯅꯤꯡꯇꯝꯕꯒꯤ ꯅꯨꯃꯤꯠ ꯊꯣꯔꯛꯂꯦ ꯃꯥꯡꯗ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯆꯤꯜꯍꯥꯎ ꯊꯤ ꯐꯗꯦ ꯋꯥꯗꯅꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕꯔꯥ ꯍꯨꯃꯥꯡ ꯃꯜꯅ ꯑꯁꯦꯡꯕ ꯏꯔꯜꯅꯤ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯥꯡꯉꯨ ꯊꯧꯅꯥ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯥꯡꯉꯨ ꯊꯧꯅꯥ ꯍꯦꯜꯂꯎꯕ ꯊꯥꯡꯒꯣꯜ ꯑꯗꯣ ꯃꯌꯥ ꯊꯥꯡꯉꯨ ꯊꯧꯅꯥ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯂꯧꯔꯥꯡ ꯁꯨꯔꯤꯕ ꯅꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟ ꯃꯍꯩ ꯌꯥꯜꯂꯨ ꯉꯁꯤ ꯑꯍꯤꯡ ꯂꯦꯜꯂꯦ ꯅꯨꯃꯤꯠ ꯑꯃ ꯆꯠꯈꯔꯦ ꯁꯝꯂꯥꯡ ꯄꯨꯟꯁꯤꯜꯂꯨ ꯗꯦꯕꯤ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯊꯣꯛꯄꯤꯔꯛꯂꯣ ꯄꯂꯦꯝ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯑꯈꯥꯡ ꯀꯟꯕꯒꯤ ꯐꯤꯖꯦꯠꯅ ꯈꯣꯡꯆꯦꯠ ꯃꯆꯤ ꯂꯥꯡꯕꯤꯔꯣ ꯅꯄꯥꯔꯤ ꯅꯃꯣꯝꯁꯤꯡꯁꯦ ꯁꯤꯜꯂꯝ ꯁꯤꯟꯊꯥ ꯈꯪꯗꯔꯦ
Silam cinta khangdare. Miss Roshan zara kya? Thagachari madam aroiba callers oire isai adam nusiba isai kudol tambiramba hainingai leitana thagatpa phongdokchari aroiba caller ni sigi isai sakna si thawrama siba saruk ya biriba tongan ba platform singdam yeng ta biriba pumnamakbu amukka hanan nermala thangjamna khurumjari Karaoke isai competition ama Wahong Radio 90.0 Diamond TV ne sinjari September ge tang 30 da pangthok chagadaba isai ase koina makhada description da link apcharang sarai thimal selibi